YouTube channel asu yengbiriba mayam pumnamuk pamuka nataram noksari ahanbada Maharaja Sanajoba laiseng badagi update amakakang taminasi pumnamak ngakpirasi pumnamak kanbirasi laibak asi ibudau pakhang bana panba ngagliba laibak ni hai tongbasing ibudau nangna warak piro sangjara adi ngakpigani haurak adi afabu oiroi haina sumnam haki FB posta thambiri aduga atop update amana prithvi malem asida mapa mapu manat lainingbu chairaga tin sitlaga pongjaba chauthokchaba phurup ama hayu hairagadi maitai oigani khali chumbra mayam adubu madudi sungya yaroi aina sikradi khangdre ai lairingi do oithokloi aduga atop update amana nan indigenous singda lam yonba bandhan thamba gift date tauba athingba thamkhre aduga atop update amana ngasigi thabal ayambana chonglaroi maramdi DC na permit pidre Piramba Singh su permit kakhre Imphal West Imphal East Thawbal Bishnupur district ki DC singna su thabal sileba organizer singda khanghan khre aduga atop update amana matam kayagi mamangdagi Moirang SC honorable MLA ga marup sanarakpa Sri Amrik Singh Pahwa Manipur da birthday celebration pangthokpa lakpada ngasi date 2/4/2023 Moirang da ibudau thangjing laisang semgat sagat pada mateng oinaba haiduna ₹50,000 ki mateng su pangbiram babu honorable MLA Moirang AC Sri Thongam Santi Singh amadi thangjing seba mandan phamnaibi chairap loisang mampilgi imai bel singh na mateng pangbibagi damakta hainingai leitana thagatpa phongdoksari aduga ngasigi khongsat aduda hanagi ex minister Dr M Narasingh amadi Tripura ge maitai community ki ibudau Puthiba Iratpa Committee gi member singsu ngasigi thoram aduda saruk yaki hairi aduga mathangi update asina maika pikhuman salai degini imana ibu pokpirakhiba tarukni ipan thaduna taibang punsi haujarakhi imana ibu chawnaba yokpirakhi achum aran takpirakhi lamakhangda thengnarakpa miyoi amagi wahida thajaduna ibu pi ba imagi mamaida tin sisankhi miyoi aduna aingonda kanaba kaya pibirakhi aigi haurakpham aigi poknaphambu hunduna ngangbana aigi nungaibu oikhi hinglingai punsi mateksida aigi haurakpham kanagi haiba wakhan khankhide nongmagi asum miyoi ka aigi marup oikhi amasung aigi khoithumnaraba wangangda makhoi loina pangdakhi aina mamangi matamda tawkhibagum apangba marup singdo makhoi gi ima singi mamaida matin sitpa horakhi tolida ko imanangi mapokse haina maika pikhuman salaina maki FB posta asumna update tawraki aduga atop update amana minungsi yauduna hatok piramlaba sahi nauriba angang Mr Saigunlan Misau Modbungi murder case thune yangsin na maral laibasing phagat pangamna ba central agencies NIA da sinargani case asida outlaw group yauba amadi state kaya foreign countries jauna thigat pa darkar lakpana sarkar na firep asi lawrakpani haigri video asi yang bibagi damak tamayam pum namagpu amuka hanna thagat pa phongduk sari aduga aroibada khoi pun nungsi chana leiminasi haiba message asi pijaraga ngasi gi oinadi online Manipuri YouTube channel gi maikai degi kaina na baya thang nizari. Thank you so much.